Delhi dagi halakhiba imung amagi miyo ahum punna positive oire. Imphal West District ki manungsana laiba thangmaibal polem laikai imung amagi miyo sing punna COVID-19 positive oire haibaga mari lainana medical team ga loinana police ki khutpu amana yengsin khrei. Yengsin khiba aduda laikai sidagi songtham diren ma ki loina bi rina amadi piklibi masanupi ga punna haukiba jungi kungani thoida Delhi dagi Imphal la thonglkhibani haiba khangmangam khibani makhoi phawoi bi hotel da quarantine tawduna lairaklaba matung jun kungani panda test tawbuda COVID-19 positive oire haiba khanglakhibani matamsida makhoi gi masa adudi negative oikhi negative oibadagi angang ado home quarantine tawduna lairakibani adumoina angang nupi masa adu ngasi amuk test tawba matamda positive oiramkhibani masiga loinana medical team aduna nupi masa adu mahaki makhura Deluxe Mabubo Iboton Amadi Mabo Maipak Piga Puna Lakhatuna Mantri Pukhi IIT the quarantine center the Tamcre Hiramasugi Matanga like I do give mission of Pungdorapa Batung in the Imung Aduda Tabak Sudun Lereki Impal Iski Yumnam Pat out the gear mystery any Amasu positive Eramba Ya Herakpadagi district administration officer Gapau Pauna Raba Matung Matau Taba Tabaksing Lakwale Yum Adu Sexin Lok Toxin Kibaga Lunana like I Miamda Lina Lasset Asiding out of guidelines sing Adu Ngang Sanabakan Ki Haina Supaus in the Makatana from Doroclay. Yam Nanga over Pau Amakatanga Mayam that Seattle Zaramge artist Z Bony COVID-19 citing Marakta Dukan Phamduna Emung Puri. COVID-19 matam sanglaba lockdown maram oirga state asigi artist singna asoba saithing piri saithing asi mayok nanaba state asigi sangnairaba artist Ziboni sarma mayumgi thongal mayada dukan phamduna sel talagi imung manung puna bohonari hiramasigi matangna Ziboni sarma na pauksi asigi akhanna unabda mahakna hai lamdam asi khaktada natana malem goina COVID-19 ge laiset asina amadi laiset asibu sandokpa thingnaba thamliba lockdown asina miyamna asoba saithing ama piri masida nomagi shuru sajaba amadi lengdana sinthok Laizadaba Miyo Singdana Amuk Hen Awab Oiri Lunana Pikraba Lamdam Asida artist ama oine hinjariba sing asisu lockdown asina maram oiduna harau kumai isai nongmai cinema drama na singo thoram sing lepkibana senthok lambi leitabigi awaba mayok nari adubo imung manung pudabadi yadabana isana angamba thabak sing tawduna khotnabane thabak ama tawbada thak wangba natraga nembagi khenaba thoina leite haina lawe mak masagi oinesu film amadi sumang lilagi artist ama oibigi phanglakpa senpham sing asina imung manung puba Miyamgi mirak tinaba hotnaba asida awat pakya lerakpadagi sahi ani muki mamangdagi masagi yumgi manakta grocery dukan ama hangduna maki loinabina mapung oina phamba horkibane handa COVID-19 gi lockdown asi horakpa matamda miyamna mipaina duna yumgi mapal thoknadana amadi dukan singba singpuna mak thong thingjinduna lairuraba matam aduda maki dukan asisu numit taraga mangani rom thingjilurabane adubo matam asida mahaksu film namba amadi atai thabak thoram singpuna mak lepkibana yumda kuina laisilakpa asidagi dukan asi mahakna mapung oina amuk nauna phamba horakibane hairi mana makhata na hai hauzik leba asida amadi malem gi oina oiriba phibam asida artist singi awaba natragana kanaguma miyoi singi awaba da laingakna natragana mari leinabasing yengsin bidre mi yengsang bidre haiduna wakatuna laiba haibisisu asuma khongthang amadi natti haina lawe asiguma chiraba matam asida di isana sunomduna hona jaduna laiset asigi satheng asibu mayoknaba ngamnaba hotnaba mathautai market jamna sauna leijadaba amadi community da base tobu khunai asida artist oina leidiba ekhoina miyamga yamna nakna loinana amadi yamna samna hingba tangai phade miyamga nakna laiminariba makhai amadi napal yaudana hingliba makhai mai pakpa artist ama oiba ngamgani hainasu makna makhatana phongdorakhi yamna maru oiriba paw amunamu nga suba masana resign tokhibani Namphu Haphu Taohankhiba Leite Congress Nauria Pakhang Lakpe Assembly Constitution gi Bharatiya Janata Party BJP gi MLA oiramba Soibam Subhash Chandra nga suba masana MLA oibadigi toksakibani kanamatana mangona Namphu Haphu Taohankhiba Taohankhiba Leite haina Manipur Pradesh Congress Committee MPCC na paumi sing phungdokre Imphal gi BT Road laiba Congress office tangasi paumi sing unabada MPCC gi Vice President KS Ratana haiki handakta pangthokkiba Rajya Sabha mikhal mamangda mak masana BJP gi primary membership tagi toksarage haibgi serol party da pijakibane masida sunatana MLA phamdagi resign tawjarage haina speaker da aiba serol pisinjakibane Hauzikti maki resignation letter adu speaker na ayaba pirakhibane mana makha taraduna hiking asigi pauksi amana congress na force tawduna resignation letter ihankhibani haiduna assembly na pikiba ayaba sanahan bigano haijarakle haina phongkiba wafam asima yamna lebak thiba amada yumpham yaudabana haina su pauksi asina makha tana phongdorakle